Hello guys, ngasi su ma'am gidamakta yamna nungaiba wari ma puduna laksari. Wari se adum taba matamda khoigi khitang hangoi gadaba angam mathaugi wari de oigane hadana khale. Yamna hainadaba lechat ama chatkibage dungna wari asengba mani. Ado wari se kamaina tawge habadu ma'am puna tamine haraga ma'am puna khaminasi. 4 June 2017. Hariba numit sigi pung nipan taba matamdani. Yunao Uttar Pradesh ki BJP MLA Kuldeep Singh Sangargi yum mamangda chahi tara tare surabi nupi macha ama mangonda Kuldeep Singh na thabak pibi gani haibagi asama galoinena leplam khibani maramdi mangonda thabak pibi gani hairaga mafam maduda purakhibani magi wa miyamna tai maram sina mamangi MLA election marida mahakna dum karaga lakhibani nupi dubu yumduda kausan bagi maramsu thabak pibi ge haidana kausan natti atopa maram amasu lerami Kuldeep Singh si MLA amani MLA ama oina Miyam gi fanaba thabak tawgadabagi mahutta mahakna nupi macha adubu hadi izat mangan bi ki haiba tare ko masina tokpa sunnatri makha tarakpa numit kharni gi matung de Kuldeep ki miyoi kharana su nupi macha adubu victim adubu rap to ki loina na makha tarakpa da su fazana thambiraga phattabali chatto makha tana dum chatharam ki miyoi du Subham Singh Bejas Yadav amadi Awat Narayan apekpa mafam dagi haurakpa amadi achau asangi langda thuruba taraga su victim duna kaidonungda maning hanba tawkhidi pakatpa su tawdi magi mapaga loina police station da Kuldeep ki mayokta FIR register tawnabagi damakta lakhibani adu kari ehenba police na su torkani karimta tawrakhidi police na haibadadi Kuldeep ki mingda FIR iganu haidana athingba thamlami thawdok to thokiba chahi ama helaga su Kuldeep akiba ikaiba leitana ifong na lambi sorok chatle aduga victim amagi magi imungna investigation tawbina ba haidana hanjana request or tawzaram ki habitare adabu kanabamta leite kona 2018 dari police na nupa amakak phaki mahak to mara laiba singdugi maraktagi natte mahak to the victim dugi mapa duni 3rd April 2018 the victim gi mapa duna miyoi kharana attack chatharaki miyoi singdudi Kuldeep Singh gi mayamba Atul Singh amadi magi miyoi Singh ni makoina victim bu aduki matik tamthina fuki aduga police lakpa matamda su makoina mara laiba singdudi hek father dana victim gi mapadu phabi khiba under arms act police na victim gi father bu frame toki arms act ki damakta matam si yorakpadadi victim aduki matik awaba haibadu su oire Kuldeep aduki matik sakti leiba misak oibana moigi mayokta lepada police ta su mating pangbiyo hairobada yaraktrini Police hairaga akhoi micham prajabu kannabagi damakta leiraga matamduda Kuldeep bu kannaba kana hotnarami victim atopa upai amata leiramdi mahaki aroiba upai ama haiba taragadi CM Yogi Adityanath ta chatlubanatana 8 April 2018 matam sida victim gi mapadi police custody da leiribani aduga victim sina CM yum mamangda leplami haidi CM gi yum gi mamangda lepaga leirami ihing na hing akhoi gi manam namle magi aroiba upai haibabu magi justice phangnabagi damakta masana masabu hatokpa haibasina oirammi adubu laibak aba haiba taragadi mahak akhoi mahak to khamdoklammi aduga CM na su thajaba piraki mahak justice soidana phangani haida victim na chathakiba thawong do hawrki haibada suicide tawge tawbada KSC spot light da lakpa hawraklamki mayam su khangnaba hawrabani na victim matonta warambado miyam su yoksalakuna khoi saunaba kaya ama thoklaki masi kakta nati kayarak hokraba case ni victim na justice phangdaba haibase justice phangba taraga su matam kaya ama manglaba matungda phangmani masi gi achobu maram su leitaba nati accused oibaduna powerful oiba misak ama oiba taraga di atuki matik justice phangba wai mayam na su hena khangbiram nagani asigumna bat thawdok tadi praja miyam su amata oye adubu case sida kari tawrak I haibadu su una khangminasi hena waba sangthaba amasu oirakadawribani victim gi mapa police custody da lei haijakre 9th April dadi victim da paulaki magi mapadu police custody da leina sire haidana police sing duna magi mapadu jail du ta otpada haidi mafam adu da dum lei khidri police nadi maram tongana bi adubu postmortem gi report yengubadadi victim gi father du di haksang da 14 injuries ki mami leirami maduda wari do tongan ba malleire adumaina akoina khangena lawrase ko adu angakpa amane masida uribase
अहानबद एक्यूज मी थादोक्लग मपादु फुहल्ले केस टू हंदोकनबा हाइदना अदु मियाम कन्नब लेरब पुलिसना अमुक मरा लेबा फादरदन कन्नब होनरग लेरमे हाइदि फतब मिदुबु कन्नब होनरमे हाबनि मपादुबु फारग मरा ले हाइनबसु हाइननब हाइतारे गन पाइ हाइसनबु बौद फॉल्स कन्फेशन लौनब होनरमे कन्फेस तव हाइदना ओटप मयामदुना अमुक खांग ngamdadana mapadu laikhidabani nakanamagi police na investigation tawba hawramme maduda chenaba miyoi singdo list to station da yengoba matamde atul gi ming yaw ba u khide haba tare atul hari singa sai gi victim gi mapa thiba akoi gi furam ba misakto oiram godo oigado ni ko police sing na su atul gi ming do chenadana ba kanna hotnari ba adugi marum su atul sing si MLA Kuldeep ki hek brother ni dana ko victim gi awaba kaya do खांगलिंगै मरक्तसु रैपिस्टो अकीब लेतन ओपन द अदुम चत्तुना लेरे अदुगा अमुकना मपा फुबदा चेनरीबा कुलदीप के ब्रदर अतुल की मिंग अमुक लिस्ट यावरमद्रे हाइबा पाउसी ताखिबनि माकी केस की फिबम दो उबददि कोर्ट न केस सी CVI द सिनखिबनि अदुगा 13 अप्रैल 2018 की नुमिचिदा CVI ना MLA कुलदीप सिंह बु अरेस्ट तौखिबनि कस्टडी द थमकी मतमसु हौरमे एनक्वायरी सु मखादम चथर victim duna kayarak waraga su wan inquiry gi damakta lakhibni court ta toina laktuna akhoi gi leibani haba tare ko mahakna kanna hotna jaringai marak sida masida su haba tare amuk su accused ki side gi magi miyoina victim bu ki hannaba adigi maning han khinaba kanna hotna daba sunnati mayum da lakpa lambi chatlingai da thattuna ki hanba aduga victim duga mari leinaba miyoi magi uncle bu su arrest ta honkhibani मखोइना कयामुक यामना पावर पाइगे हाइबबु 19 years एना मल्लबा केस अमबु हांगतुनि येंगगा मागी अंकल दो फारी बने विक्टिम सु अखोइगी निंगहनरक्तुना चीफ जस्टिस ऑफ इंडिया रंजन गोगोइदा लेटर दो इखि बने मंगुंदा थोकलखिबा थौदोकना चिंगबा लोइना सुना इरम कि हाइबा तारे अदुगा विक्टिम अमदि मागी फैमिली बु CRPF प्रोटेक्शन पीनबा हाइदना खनखि बने असुमना प्रोटेक्शन पीबीरबनिना मखोइ सेफ ओइना लेरमलनी हाइदना मयामनासु खलमगनि अदुबु मखोइ सेफ ओइखिदे जुलाई 2019 द विक्टिम द मागी लॉयर अमदी ऑन्ट अनि अमगा कार चटलंबने मखोइ दु रेवरेली दा चटपनी मागी अंकल ग उननबा हाइद जेल द लेबा अंकल अदुनि नुमिथिदा मखोइना लाकलिङै मखोइ गारी दुदा अचौबा ट्रक अमन थमजलखि अदुगा ट्रक तुगी अखोइगे नंबर प्लेट चु अखोइगे अदुगी नंबर प्लेट तो हाइबा तारे ब्लैक प्लेट ना खुमजिन बने उदनबा हाइद लोइना विक्टिम बु नाक सेनरबन थारक लेबा CRPF की ऑफिशियल सिंग दुसु फजना कंपनी दु पिबिदम देबा तारे फजना सेनरम देब अदुना कारडा तोंगकपा अखोगी मागी ऑन्ट अनिमक खुदक लेखिदि अदुगा विक्टिम अमदी मागी लॉयर सु ठीना सोखिबा मरमना हॉस्पिटल दा एडमिट तौबा ताखि मखोइना विक्टिम दु मनिंग हनखिनबा मखोगी मायोक्ता लेपतनबा हाइदना अदुगी मतिक कन्ना होनरे हाइबा फजना उबसु फंगली लाइबक फबदगी मखोइ हिंगहौबनी पुमनमक्सी सुपनतगी विक्टिम अदुन MLA गी युमदा थबक फंगनबगी दमक्ता चंगलुब खक्तगी थोगलक्किबा ngaktani हॉस्पिटल दा फंगे फजना खोगी थंबीरगा स्टेटमेंट लौब नते महाकना तौरुबा खुदिंगदा लानथिंगनबा खुदिंग माइथीरगा लाखिबनी 16 December 2019 हारिबा नुमितसिददी कोर्ट ना कुलदीप पु केस असिगी कल्प्रिटनी हाइदना लाउथोखिबनी फाइनली केस सी पोस्को एकि मखादा लाए हारिबा पोस्को एक्सिदा हारिसी करिगुंबा अंगांग मचा अमने सेक्सुअल असॉल्ट और रेप चथबा तारगदी मियोइदु 7 year jail दा लैगदबनी अदुगा मियोइदु पब्लिकली सर्वेंट ओइगदबनी हाइबदी पुलिस ऑफिसर अदुदिगिदी GL की ऑफिशियल ओइरगदी मियोइदु यामद्रबद 20 years jail दा नत्रगना लाइफ इम्प्रिजनमेंट ओइना लैगदबनी हारिबा अदुगा केस गी ओइना कोर्ट ना कुलदीप पु लाइफ इम्प्रिजनमेंट की चराक्सु पेखिबनी March 2020 दा कुलदीप पु विक्टिम मपा लेखिदबगी केस तुगी दमक्ता 10 years jail दा लेबगी चराक्सु पिकी मरा लेरगा मतम कयादगी चेनदुना मरा लेतबा सारगा लेरखिबा नुपादो कोने थंगददी मसाना तौजरुबा मराल फंगजरे महाक जेल दा मतम लेदुना लेंदुना लेरम्मीबा असुना महाकना मराल गी चराक तो फंगक्रे हारगा करिगी केस सी अमुक हेडलाइन ओइरिनो हाइबा तारगदी 23 December 2025 ता दिल्ली हाई कोर्ट ना केस सिगी अनौबा वायल दो पिरखिबनी दिल्ली हाई कोर्ट की जज की मतुंगिना कुलदीप सिंह सी पब्लिक सर्वेंट नति हाइरी पोस्को एक ना हाइबा मियोइदु पब्लिक सर्वेंट ओइरगदी 20 years नत्रगना लाइफ इम्प्रिजनमेंट की चराक तो फंग अदुगा पब्लिक सर्वेंट नत्रगना 7 years की चराक तो फंगनी हाइबदुनी
कोर्टना कुलदीपसी पब्लिक सर्वेंट नत्ते हायरबनिना महाक्तो चैराक फंगबा लोइरे थादोकपा यारे हाबदुनि कुलदीपसु जेल 7 years 5 months लेलुरबनिबा पाउसिंग सी ताबदा मियामदी ngakpa हाबदु ओइखि मकोइना कुलदीपसी पब्लिक सर्वेंट नत्ते हायरकलिबदो angang amana pawa khangani ba mahak to public servant ama oina yengba yai haiba case investigate tawriba CVI na pawa da kuldip public servant ni hairi wafamsa victim ge family na tabada India Gate mamangda peaceful protest ama phamki yam ingna phamjaba protest ni adubu police team khara lakle harga makoido thangdoktuna thina tawki lo kamaina mathau tawi habadasu case asina ulle victim na awaba kaya ama mayok na ruruba matungda peaceful protest ama sinbasu yadraba akhoi leba kasida victim aduna aduki matik awaba khanglakhre maha khaknatana magi nupa adusu makoi gi khunna dagi tanthuraki makhatana magi mapa magi an ani dusu kainakre uncle na jail da magi hakchang na injuries kaya ama lei hospital da tha kaya ama leikre mahak na pamba habadusu supna tagi justice ni mayam di case ki matang da kari khanbi ore se taraga adom da kari phaubi habado akai comment section da thambiro mo habse thamjaba loina ngasi gi ore se khoi matang si lotion jar asigum laba nungai ba wari kaya ama khoi channel se tabi ning balai ba taraga su akai channel se da changbi duna na no ba thagalak wari ngai duna lebi habse mem hum da thamjaba loina ngasi gi matang se da kanar si matung da su nungai ba mem mo puduna lake matang gi wari da mo mem pa na thengnar si ya fare